Arambai News Guwahati da Manipuri Pau tabiriba singbu ihan hanba maktada jingangbam Susitra Ranina khurumjari hojik ngasigi samlappa mariba pau sing lobirasi Asamda COVID-19 positive ki masing akiba fangna khanghen hengalakli ngasi numidang wairam phawbada kuntaruk lerambadagi numidang pung 9 muk tarakpa aduaida anoba case 16 amaga positive oiki Anova case tarahumdoi mag Guwahati gi Saru Sajai quarantine center dagini asumna pungsing khudingi asamda positive oibagi masing khanghen hengalakli maramasina asamda hojik fawbada confirm oiba case masing asi chamaga yankhai mari sure active oiriba case masingna chamaga subna taret amadi leikhidabagi masingna mari sure ngasi positive oiriba singasi Guwahati Kamrup Jorhat Golaghat Kokrajhar Hozai Nalwari Nagaon amadi Bishwanath tagi yauri makoi punamak mapandagi changlakpa ngaktani Asamda mapandagi changlakpa miyoi singi masing asi lising humbudra yaure matawasumna leptana hengalakpadagi school college hostel amadi club singtanatana Manas National Park fawba quarantine center oiragani Asam dangasi mari subo oina COVID-19 na maram oiduna Guwahati ki GMCH talaikhidaba masagi chahi yankhai mari suraba miyoi asi rongyadagini mahaki phibam luna hospital da pukhalakibani laikhidraba matung throat swab test tawbada positive oiramkhi mahaki travel history amata leitri maramaduna mahakna kanadagi matau karamna mahik asi paklakhibano haiba hojik phawba khangbangamdri adubo mahaki machanupa koina chatpa lalonba adudagi paglakpa oiramgadra haina jingnari maramaduna mahaki imung manungi miyoi sing hojik test tawragani aduga leikai adubuna quarantine tawragani Guwahati da containment zone 13 lei adubo active oiriba masingna 12 khaktani mapandagi changlakpa leptaba maramna lakliba megi tang 12 dagi district wise test quarantine tawragani amasung quarantine de leiba miyoi khudingmaki sample test tawragani haina asamgi haksal mantri oriba Dr. Himanta Biswa Sarmana paumi singda haikre mahakna makha taraduna hai yamna thunamak borpeta da ICU phamung yankhai suhalagani loinana ventilator tara amasu thamlagani Nakalamaromda Chennai ya Sambhavanda Assam macha isingamaga chahum hena hifam chapam khangdana wana khangli makogi manungda miron binupi amadi pikliba angang singsu yawi hairi hojik Manipur gi pawda muglak binarase Manipur amyo yani amasu COVID-19 gasi positive oikre makoi ani Delhi dagi hokhiba megi tang 13 ta Imphal da thunglakibani makoi ani edudi Kamjong district ki Khongjal khundagi chahi hupumari surabi nupi amadi mahaki chahi kulhumdoi surabi machanupini makoi ani mag rimsa laiba COVID care facility da admit tawkhibaga loinana layeng bahokre ngasi positive oiriba mama macha anigi hakchangi phibam phari makhoi layong uttaba habadi asymptomatic patient ni haina hospital asidagi phangba pawgi likhun amana hairi matawasumna Manipur da COVID-19 positive oiba apunba case masing asi 9 sukre aduga active oiriba case masingna 8 ni anina phakrabani ngasi fawbada Manipur tongan tongan ba state singdagi Manipur thunglakhiba singi manungda bus ta lakpagi masingna 5,000 ga chatret marfumanga aduga train da lakpagi masingna 3,000 ga jani 38 sure ngarang numidang dasu Gujarat tagi passenger chatruk ka 13 tonglakpa train ama Jiribam da thunglakhrabagi matung Hyderabad tagi passenger 400 ga 36 tonglakpa train amasu ngasi ayuk Jiribam railway station da thungkhre Lockdown gi awaba maraksida Manipur gi mafam kayada kwamana lona pusilakpagi wathok lepalaitri ngasi ayuk Thobal district ki manung chaliba Khongjom police station da patpan mayada leiba chekon amada kwamana polang chamga yankhai tare lona pesinduna thamlamki amadi thong asida chenaba miyoi taruksu Khongjom police na phagatkhre hojik atopa paw singda muk lakminarase Mapan leibakta larik tamba chatnanabagi thorang tawruraba adubu COVID-19 na maram oiduna chatpa yadabadagi amasung leibaga sida mahi tamthaningba singidamakta khudong chaba piraduna
JEE MEN exam 2020 gidamakta online application submit taunanabagi ahenba khudongchaba ama piraduna amadi atai mairoi singi oinasu ngasi megi tang 18 dagi horaga chatliba tha sigi tang 13 fawbagi manungda online application form submit taunanaba National Testing Agency samna NTA na khangalakli online application gi damakta numidang wairam pung manga fawba aduga fee submission gina ahing pung 13 ga minute yankai fawbagi manungda yagani haina NTA gi Director General na thokpa cherol amana makhatana khangalakli panduna leiriba labor sing magi state ta yohon khinaba ahenba train chelhanabagi thorang taununaba kendra sarkarna rajya sarkar singda haikre India da confirm moriba COVID-19 gi case masing asi lakamaga lising ahum chanipan ga marfu taruk yokre aduga sibagi masingna lising ahum ga chani tarani thoi yokre ngasi khaktada miyoi lising manga ga chani nifuni thoi hena positive oiki aduga phagalakpagi changna chada 39.8 ahumni khwaidagi sokliba state asi haujiksu Maharashtra na oiri punna confirm case masing asi lising 35 supna yangkhaini pan aduga leikhidabagi masingna lising amaga chani nifumapan sukre Maharashtra gi hek mathangda Tamil Nadu Gujarat Delhi amadi Rajasthan na mathangda leiri aduga awang nongpoki oinadi punna positive oiba case masing asi chahumga nifuhumdoini aduga sibagi masingna manga sure aroibada cheksinningai oiba pau ama oina pungda kilometer chani dagina chani tara fawba yangna sitpa super cyclone Ampang West Bengal amadi Bangladesh ki tainabada haying haibadi mei tang kungi nungthildagi numidang fawbagi manungda humlakpa yana leiri maramaduna nonglei nungsida sina West Bengal Sikkim loinana Assam amadi Meghalaya dasu akanba nongga loinana nonglei nungsit lakpa yai haina Meteorological Department Ministry of Earth Sciences ki maikidagi warning tawrakli Arambai News Guwahati da Manipuri pau sandok chaba ngasigi oinadi matang asida loisinjabaga loinana tabiriba singbo amukhasu hanna khurumjari